MEITEI khulnakna KUKI SoO group singi designated camp thamjilakpa yaroi SoO handoo amadi MEITEI village volunteer singfa yaroi haina Imphal West ki Sekmai A sigi manung channa SENJAM CHIRANG da wakan mifam chathakrai Irang manungda KUKI lalhoba singna nongmai kaptharakpadagi misi mina nangkhraba SENJAM CHIRANG na chingba Sekmai A sigi mafam singda KUKI militant singi designated camp sagi haibasidi yaba ngamloi haina SENJAM CHIRANG Mairapai gi secretary Haikham Ambrabati na fongdorakli Gram Panchayat Mangagi Mairapai Amadi Club Singna Sinduna SENJAM CHIRANG Community Hall the Chethakiba Wakan Mifam Aduda Ambrabati na Makha Taraduna Harautel Sports University gi Chingthakta KUKI SoO group singi designated camp sagani haibasi yaningde designated camp sabada yade Sadaba yade hairagasu KUKI gi lam oriba Mizoram natraga Myanmar da oina sabikro Sports University asi saba matamda SENJAM khunau SENJAM CHIRANG amadi kautruk hairiba khulasana sel amatta laudana lamasi donate tawkhibani Lengakna ngammi haiduna KUKI singi mihat mipungi awa chaitheng khanglingai cheragasida kem sagani haibasi maram chade lengaki khongthang asigi mayokta khunja singasina siba kidana miyamgi mateng lauduna designated kem sajilakpa thingani haina fongdorakhi Masida sarkar na ngami haiduna tawragasu aikoi siba naba kidana miyam singi mateng laujaraga sirasu sina thawai hakchang katlaga sabasidi sungya ya haloi haibasini akoina thamjaningi je sajalakwa haise kem amada moi chahum jamli lekwa je hana khara lega te kaptharakwa phawada akoi yam sikhra hojiksumu masi thamaga mihat pung olake haibase akoi sugya ya janingde aduna akoina thawai hakchang akoi siba kidana igi lokhong chelagasu masi punam aksinga se akoina lantheng nagani haibasi